Anouba criminal law Bharatiya Nyaya Sanhita BNS ke matang da awang nongpok ki state Singi chief minister Singi Oiba Meepham among ase Union Home Minister Amit Shah na Mayai Tangbal Louraga Guwahati da Pangthokkhre hiramasiga mari leina na press na phangba paw mo ki matungin na BNS tat na bagi review tawna ba Meepham maduda awang nongpok ki state Assam Meghalaya Mizoram Arunachal Pradesh Tripura Nagaland amadi Sikkim ki chief minister singna saruk yakhe Manipuri oinadi state asida president rule laiba maramna Governor Ajay Kumar Balana chief minister gi mahut silaga Meepham asida saruk yakhe Meepham asigida mak ngasi ayok pung maparlum taba duaida Manipuri Governor Ajay Kumar Bala Guwahati ki damak Imphal thadukhe Governor gi Guwahati khongchat aduda state asigi home department ki makok thongba official sing so loina ki haina thajaba yaba pawon sana haire Meepham aduda awang nongpok state singi chief minister singna makoi gi state ta BNS nabaga mari leina ba warol sing Union Home Minister da pawdam ke numit humni gi khongchat ta awang nongpok ki India da lakiba Union Home Minister gi ngasi gi Meepham asi yawram laba matung ngasi numidang Guwahati dagi Delhi gi damak khongsan ki gani haire Union Home Minister Amit Shah gi khongchat asida ngasi mahakna Assam gi Kokhrajhar da chatuna All Bodo Students Union ABSU gi Yangkhai Taret Suba Conference da su saruk yaduna wangang ki haina pawasana makhat tare